ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯄꯨꯡ ꯑꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤ ꯃꯇꯝꯗꯨꯒꯤ 1994ꯒꯤ ꯑꯗꯥꯏꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯀꯤꯔꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯗꯨꯒ ꯋꯥꯔꯤꯁꯤ ꯑꯩ ꯏꯁꯥꯃꯛꯇꯤ ꯊꯦꯡꯅꯖꯍꯧꯗ꯭ꯔꯦ, ꯃꯔꯝꯗꯤ ꯑꯩꯗꯤ ꯄꯣꯛꯇ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ꯫ ꯊꯧꯗꯣꯛꯁꯤꯒꯤ ꯋꯥꯔꯤꯁꯤ ꯍꯧꯖꯤꯛꯇ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯗ ꯁꯨꯝ ꯂꯤꯕꯤꯔꯛꯄꯗꯒꯤ ꯑꯩ ꯏꯁꯥꯃꯛꯅ ꯑꯃꯨꯛ ꯅꯧꯅ ꯏꯊꯣꯛꯆꯗꯨꯅ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯔꯤꯛꯁꯣ ꯊꯧꯔꯝꯃꯤ ꯍꯥꯏ, ꯑꯗꯨꯒ ꯃꯉꯥꯎꯁꯨ ꯈꯔ ꯊꯤꯅ ꯍꯧꯔꯛꯄꯖꯥꯠꯅꯤ ꯕꯕꯥꯁꯤ꯫ ꯊꯥꯏꯅꯒꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯃꯤ ꯀꯌꯥ ꯇꯥꯗꯕ ꯃꯤꯅ ꯂꯩꯅꯤꯡꯗꯕ ꯂꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏ꯫ ꯃꯌꯥꯝꯅꯁꯨ ꯍꯧꯗꯣꯡ ꯊꯥꯗꯣꯛꯐꯝ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯃꯐꯝ ꯖꯒꯥ ꯑꯃꯅꯤꯁꯨ ꯍꯥꯏ꯫ ꯑꯁꯨꯝꯅ ꯂꯩꯔꯛ ꯂꯩꯕꯁꯤꯗ ꯖꯒꯥꯁꯤ ꯃꯤ ꯂꯩꯕꯤꯅꯕ ꯀꯌꯥ ꯂꯩꯇꯕꯗꯒꯤ ꯂꯝꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯏꯃꯨꯡꯁꯤ ꯃꯐꯝꯁꯤꯗ ꯌꯨꯝ ꯁꯥꯔꯒ ꯂꯩꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯐꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯏꯃꯨꯡꯁꯨ ꯑꯗꯨꯝ ꯌꯥꯎꯏ꯫ ꯍꯧꯖꯤꯛꯇꯤ ꯁꯔꯀꯥꯔꯒꯤ ꯀꯔꯤꯅꯣ ꯄꯨꯡꯁꯥꯗ ꯁꯥꯖꯟꯈꯤꯕꯗꯒꯤ ꯑꯍꯥꯡꯕ ꯂꯝꯍꯥꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕꯔꯣꯝꯁꯤ ꯂꯝꯍꯥꯡ ꯄꯥꯠ ꯉꯥꯛꯇꯅꯤ ꯍꯥꯏ꯫ ꯅꯨꯃꯤꯠꯇꯨ ꯕꯕꯥꯁꯤ ꯃꯍꯧꯁꯥꯒꯨꯝ ꯔꯤꯛꯁꯣ ꯊꯧꯔꯨꯔꯒ ꯌꯨ ꯇꯞꯇꯥꯅ ꯊꯛꯆꯜꯂꯒ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ 3ꯅꯤ, ꯕꯕꯥꯅ ꯌꯥꯏꯃꯅꯤ, ꯑꯇꯩ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯤ ꯄꯨꯂꯤꯁ ꯉꯥꯛꯇꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯊꯕꯛ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯗꯤ ꯄꯨꯂꯤꯁ ꯍꯦꯛꯇ ꯆꯪꯅꯩ ꯍꯥꯏ꯫ ꯑꯗꯨꯅ ꯀꯀꯥꯒ ꯕꯕꯥꯆꯧꯒꯗꯤ ꯄꯨꯂꯤꯁ ꯆꯪꯉꯝꯃꯤ꯫ ꯕꯕꯥꯁꯨ ꯆꯪꯉꯨ ꯍꯥꯏꯖꯕꯖꯥꯠꯅꯤ, ꯑꯗꯨꯗ ꯕꯕꯥꯗꯤ ꯋꯥꯈꯜ ꯑꯃꯅꯤꯅ ꯃꯇꯝ ꯑꯗꯨꯗ ꯃꯥꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯤ ꯂꯩꯇꯦ꯫ ꯅꯣꯡꯃꯒꯤ ꯄꯩꯁꯥ ꯈꯔ ꯇꯥꯜꯂꯛꯄꯗꯨꯅ ꯑꯗꯨꯝ ꯌꯨ ꯊꯛꯇꯣꯛꯄ ꯃꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯕꯕꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤꯗ ꯌꯨꯝ ꯑꯅꯧꯕ ꯑꯃꯁꯨ ꯍꯣꯡꯉꯛꯅꯕ ꯀꯣꯛꯊꯣꯛ ꯁꯦꯡꯇꯣꯛꯄ ꯇꯧꯔꯝꯕꯗꯨꯗ ꯕꯕꯥꯅ ꯃꯐꯝ ꯑꯗꯥꯏꯗ ꯉꯥꯏꯍꯥꯛ ꯈꯥꯝꯃꯒ ꯀꯔꯝꯕ ꯏꯃꯨꯡ ꯑꯣꯏꯗꯣꯔꯤꯕꯖꯥꯠꯅꯣ ꯍꯟꯗꯛ ꯍꯣꯡꯉꯛꯇꯣꯔꯤꯁꯤꯅ ꯍꯥꯏꯗꯅ ꯁꯨꯝ ꯑꯗꯥꯏꯗ ꯂꯦꯞꯄꯒ ꯌꯦꯡꯂꯤꯉꯩ ꯃꯤ ꯂꯩꯅꯅꯕ ꯀꯟꯅ ꯁꯦꯝ ꯁꯥꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯑꯍꯟꯁꯨ ꯅꯠꯇꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯕꯕꯥꯗ ꯀꯅꯥꯅꯣ ꯑꯗꯥꯏꯗ ꯂꯦꯞꯄꯤꯗꯣ, ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯣꯟꯗꯥ ꯈꯤꯇꯪ ꯂꯩꯈꯠꯂꯒ ꯋꯥ ꯉꯥꯡꯉꯛꯄꯖꯥꯠꯅꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯀꯩꯅꯣꯅꯦ, ꯑꯁꯥꯏꯗ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯂꯦꯞꯄꯒ ꯌꯥꯗ꯭ꯔꯣ? ꯑꯩ ꯂꯩꯔꯛꯁꯤꯒꯤ ꯃꯤꯅꯤ, ꯍꯥꯟꯅꯗꯒꯤ ꯑꯁꯥꯏꯁꯦ ꯄꯨꯡꯁꯣꯡ ꯁꯣꯡꯉꯒ ꯂꯩꯔꯝꯕꯗꯨꯗ ꯁꯤꯠ ꯅꯥꯟꯅ ꯀꯣꯛꯊꯣꯛ ꯁꯦꯡꯇꯣꯛꯑꯝꯕꯁꯤꯗ ꯁꯨꯝ ꯌꯦꯡꯕꯅꯤ ꯍꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯧꯖꯤꯛꯀꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯍꯜ ꯑꯁꯤꯅ ꯕꯕꯥꯁꯤ ꯔꯤꯛꯁꯣ ꯊꯧꯕꯁꯨ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯑꯃꯨꯛ ꯋꯥ ꯈꯨꯝꯃꯛꯄꯖꯥꯠꯅꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯈꯔꯒ ꯐꯤꯡꯕꯒ ꯃꯤꯑꯣꯏ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯋꯥꯁꯦ ꯀꯟꯅ ꯉꯥꯡꯅꯕ ꯃꯈꯣꯜ ꯑꯃ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯊꯣꯡꯒꯥꯟꯗꯒꯤ ꯇꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯅ ꯑꯕꯣꯛꯁꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎ ꯊꯣꯡꯒꯥꯟꯗ ꯊꯥꯏꯅꯒꯤ ꯂꯥꯇꯦꯟ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯕꯕꯥ ꯑꯗꯨꯝ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯒ ꯕꯕꯥ ꯍꯜꯂꯛꯑꯒ ꯃꯃꯥ ꯃꯆꯥ ꯆꯥꯛ ꯆꯥꯃꯤꯟꯅꯩꯁꯨ ꯍꯥꯏ꯫ ꯃꯆꯥ 3ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯕꯕꯥꯅꯁꯨ ꯑꯕꯣꯛꯅ ꯈꯔ ꯂꯨꯅ ꯇꯧꯕ ꯍꯦꯟꯕꯖꯥꯠꯅꯤ꯫ ꯑꯁꯨꯝꯅ ꯕꯕꯥꯅ ꯂꯥꯎꯕ ꯃꯈꯣꯟ ꯇꯥꯔꯛꯄꯗꯨꯗ ꯑꯕꯣꯛꯁꯦ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯑꯒ ꯕꯕꯥꯒꯤ ꯃꯈꯣꯟ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯌꯦꯡꯉꯨꯕꯗ ꯅꯨꯄꯥ 4-5 ꯆꯪꯗꯨꯅ ꯕꯕꯥꯁꯦ ꯇꯞꯇꯥꯅ ꯐꯨꯕꯤꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯃꯗꯨꯗ ꯑꯕꯣꯛꯅ ꯃꯁꯤꯗꯤ ꯌꯥꯏꯃ ꯅꯠꯇ꯭ꯔꯥ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯈꯟꯅꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯪꯁꯜꯂꯒ ꯃꯈꯣꯏ 4-5ꯅ ꯕꯕꯥꯗ ꯐꯨꯕꯤꯔꯤꯕꯗꯨ ꯈꯥꯝꯇꯣꯛꯑꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯗꯥꯏꯗ ꯍꯣꯡꯉꯛꯏꯕ ꯃꯤꯁꯤꯡꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯠꯇꯒꯦ ꯍꯥꯏꯕꯗ ꯑꯕꯣꯛꯅ ꯈꯥꯝꯇꯣꯛꯑꯐꯥꯎ ꯕꯕꯥꯁꯦ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯂꯩꯔꯛ ꯑꯗꯨꯗ ꯇꯥꯕ ꯃꯤ ꯈꯔꯁꯨ ꯊꯣꯔꯛꯇꯨꯅ ꯈꯟꯅꯔꯤꯕꯗꯨ ꯈꯥꯝꯇꯣꯛꯄꯤꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯈꯔ ꯊꯤꯅ ꯁꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯛꯁꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯝꯃꯤ꯫ ꯕꯕꯥ ꯁꯣꯛꯄꯗꯨꯗ ꯀꯩꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤ, ꯃꯤ ꯑꯃꯗꯕꯨ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯔꯕꯗꯤ ꯃꯤꯗꯨꯅ ꯅꯈꯣꯏꯗ ꯈꯨꯠ ꯍꯟꯕ ꯉꯝꯈꯤꯗ꯭ꯔꯥ? ꯅꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗꯤ ꯏꯆꯥꯅꯨꯄꯥꯁꯦ ꯍꯥꯠꯂꯒꯤ ꯃꯇꯥꯒꯨꯝ ꯐꯨꯕꯅꯤ꯫ ꯑꯩꯁꯦ ꯃꯃꯥꯅꯤ, ꯑꯍꯜ ꯑꯩꯅ ꯈꯥꯝꯃꯒꯗꯤ ꯈꯤꯇꯪꯗꯁꯨ ꯂꯦꯞꯄ ꯌꯥꯏꯗꯅ꯫ ꯅꯈꯣꯏꯗꯤ ꯍꯣꯡꯐꯥꯎ ꯍꯣꯡꯉꯛꯇ꯭ꯔꯤ, ꯍꯌꯦꯡꯋꯥꯏꯁꯤꯗ ꯍꯣꯡꯉꯛꯑꯕꯗꯤ ꯀꯝꯗꯧꯅꯤ? ꯂꯣꯏꯅ ꯍꯥꯠꯇꯣꯛꯅꯗꯅ ꯂꯣꯏꯗꯣꯔꯤꯕ꯭ꯔꯥ? ꯑꯗꯨꯒ ꯅꯈꯣꯏ ꯁꯤꯃꯁꯨ ꯈꯪꯖꯧ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯥ ꯃꯇꯣꯝꯇ ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ 3 ꯁꯨꯏ, ꯑꯗꯨꯁꯨ ꯄꯨꯂꯤꯁ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛ 2 ꯑꯃꯗꯤ ꯌꯨꯝꯗ ꯂꯩꯇꯦ, ꯃꯈꯣꯏ ꯂꯥꯛꯑꯒꯗꯤ ꯅꯈꯣꯏ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯣꯏ꯫ ꯂꯩꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯁꯦ ꯊꯥꯏꯅꯗꯒꯤ ꯂꯩꯔꯛꯑꯕꯅꯤ, ꯑꯅꯧꯕ ꯍꯣꯡꯉꯛꯄ ꯅꯈꯣꯏꯅ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯅ ꯕꯣꯕꯣꯛꯅ ꯄꯦꯟꯗꯕꯗꯒꯤ ꯕꯕꯥꯕꯨ ꯐꯨ ꯆꯩꯕ ꯇꯧꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯕꯣꯛꯅ ꯊꯤꯅ ꯉꯥꯡꯉꯝꯃꯤ꯫ ꯂꯩꯔꯛꯇꯨꯒꯤ ꯃꯤ ꯑꯇꯩꯁꯨ ꯈꯔ ꯊꯣꯔꯛꯄꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯕꯣꯛꯀ ꯕꯕꯥꯒꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯆꯪꯈꯤ꯫
Sige matong abok na babase magi rikso aduda hapaga. Lerek aduda layba mi amada rikso do tawalaga. Yamna wana yumda pusala ami. Babaso yuga ngawbaga masado gyan men amata tazaramdi. Maduda abok na babagi sok paliba sing adu. Padi na ising ashabada lupaga taytok nantok piba tawbirami. Ako'y babadi gyan tadre hay adum tumtagkirami. Numito abok na babagi asok pa sing adu uraga. Nungay tabadagi abok sok kapami. Matanggi numit noong hengan bagadi babasi tumba hugalagpada. Masagi asok pa sing adu kangzarami. Aduga madi kamay na sokrino haibasi po kausarami. Maduda abok ta babana. Oy maay ngarang kanaga kanasenya kiki. Isa sa kaino sopagi dakpong ngakta. Minagay sa karatina pura kraba mali ni hairami. Abong namok kariso tawdese nang nasana tomda yungawraga. Lerag matuan ang ambas dagi tawdarakpada nasana tomda longsanjabani. Ado ibungo nayamba ni suyumda matalay banati. Ado nang muyu takpudo karahalo dana. Noong padok sunang gitabok to lepaga. Yung gitabay ang kanso karataw batamo. Ujig-ujig layba yung mikwan si bonupangak talayba imong nihay basi. Masimi na tazararoy. Asong yam na mo't pasuong iba sa ilba singa si ubada. Ado na nga si dinasado suwa ni na yung dalayro hayrami. Maduda ko'y babasi abo kiwado kaya taramde. Magitok pa mamay mamita toga rikso do intoga. Yumdagi amuk toki. Ayuk susak si babadi yumda sati hay. Adum kay tinda say hay. Abong matumda ni ayuk kisak si tuwang aga sazaduri basi. Babayak toki baga ako'y kakaso yumda hala ame. Maduda abong nagkakada suwari tamame. Nayamba si ngarang minatam tina pubi kare. Natsina na o humsuy hay din nakariso kanadre. Nakoy na yumda matalay trabanina. Ibungo nayambagi kanbada imayam na wari. Nakoy gitabak tubo yumda layraga tabak kaba yada bro hangame. Kakana mo ima yada tawrini. Tamo sa ugaiga na sang iba tabak si masani. Aduna pulis masama so koy de yumda sumayna. Marok talay ba si masinatana. Yumda lay ba si pangaroy. Tamoyay supok padagi yawra aba magi gunni. Tazadre ima tamoyay na gyantarak ni hay ba si. Ay na hayro ba su yaroy ay wanda ongkalakani. Aduna tamo sa ugda hayalo. Ado kanaga no manak kanari bo hangame. Abong na mukhang de kangde ano bo honga pamini. Makoy masin manawra kangde no pamari mga sangdana. Nayamba si ngarang hatpirang gadore. Ado nayamba ka nang natawraga hujik imong aduda. Imaga mukta sangusi. Imayam na pende ngarang makoy na nayamba da tawra kibado. Wasam tong narusi hayrame. Maduda kakana imayare loy sanaro. Tamoyay so yutay haybaday ado na gyan may namatatana potre. Imana tamusaw de suhayo. Ado ima nga si disak yam na lami. Ado na isak sarga sakrage. Imada igi pasakra sinagya tawba ni hayrami. Asum na numito ko'y kakadisak sarga. Amuk tabang mapam da sadki. Numidang tarak pa dudabong na ngarang kanakibado dumay na mukha narakadra haydana. Baba halag tripaw lerk matondo inatuwaga. Baba halag pangayrami. Babaso numito mahugsagi mahugsa. Heng na dum yutak sa laga hala ame. Handak tiyabong nalerok matuanda ngayram ba duda magirikso duda aboksi. Hako laga tong halaga yung dadum sang minaraki. Kung abok kasak sa minari ngay baba na abok ta sum na hayrame. Ima ngarang mo'y na yung wanda purak kibado ay loy na kangi. Noong madi ay na makoy dalaman suway na kungkini. Ayam na saungningi hayrame. Abong namong yari bungo sakto hana sa toko. Nayang sukang bada isa bumasalagtre. Nayang baga nanaw ga nanoy riba. Nanaw nupasong asay laan ba ni saksar ga mukhan kare. Ado nang mogyan karataro ba kay daw ge hayrami. Babaso abong nangang sa iba singa to taramde. Magito pa yung awar ba ni napungang da nga galay rami. Masige matong matong kara layraga de layraga do da imong anaw ba masukong nga ami. Handak kung iba imong nga sidi maay ba ni hay. Maay bagi imong nga si huwang padagi. Layraga siya ki tujong pata na talakaduri ba ni. Numito mamang na baba na tina puki ba imong adugi sa hipadri ba? Tataruk tarita nga ba ang masama? Laytre hayda na abong na pauk tarami. Asiba nga do sumakugi imong manung na. Maay ba tawraga ning tiza na laitin kweram maga. Turian mapanda pumami. Ang do lay kadawa matong numito humni marinigi matong. Numito baba na karating na yung dahalag pa matamda. Nang nahong pa da nga ba maay ba do na. Makoy tunggan da lebak tawraga layram ba mababa na uhawrami. Maduda babaso yuga karang ngaw baga. Maay ba doon na tawri ba do magi wakan na kaya tuydong na. Ahin ba wakan kanzalute. Maay ba doon to babalak po ubadagi hawzikway masama ki tungganda.
ꯀꯔꯤꯅꯣꯃ ꯇꯧꯈꯥꯏꯕ ꯅꯠꯇ꯭ꯔꯒ ꯐꯨꯝꯅꯕ ꯇꯧꯔꯝꯂꯤꯕꯗꯨ ꯃꯗꯨ ꯆꯞ ꯂꯦꯞꯄꯒ ꯕꯕꯥ ꯂꯥꯛꯄꯗꯒꯤ ꯃꯁꯥꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄ꯭ꯔꯞ ꯆꯦꯟꯁꯟꯈꯤ꯫ ꯃꯅꯥꯛ ꯑꯗꯥꯏꯗ ꯕꯕꯥꯁꯨ ꯃꯥꯒꯤ ꯔꯤꯛꯁꯣꯗꯨ ꯁꯨꯝ ꯊꯧꯗꯔꯛꯇꯨꯅ ꯃꯥꯏꯕꯗꯨꯅ ꯆꯪꯈꯤꯕꯗꯨ ꯎꯕꯗꯒꯤ ꯕꯕꯥꯅ ꯑꯁꯨꯝꯅ ꯀꯧꯔꯝꯃꯤ, "ꯀꯩꯅꯣ ꯑꯍꯟ ꯅꯨꯃꯤꯗꯥꯡꯗ ꯊꯣꯡꯒꯥꯟꯗ ꯂꯩꯕꯥꯛ ꯇꯧꯈꯥꯏꯔꯤꯁꯤꯕꯣ? ꯀꯩ ꯊꯥꯒꯦ ꯍꯥꯏꯔꯤꯅꯣ?" ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯏꯕꯗꯨꯅ ꯇꯨꯡ ꯍꯥꯏꯐꯦꯠꯇꯪ ꯂꯩꯊꯣꯛꯑꯝꯗꯨꯅ "ꯑꯂꯨ ꯊꯥꯒꯦ ꯇꯧꯕꯅꯦ" ꯍꯥꯏꯔꯝꯃꯒ ꯄ꯭ꯔꯞ ꯆꯪꯈꯤ ꯍꯥꯏ꯫ ꯇꯁꯦꯡꯅ ꯃꯥꯏꯕꯗꯨꯅ ꯕꯕꯥꯗ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯂꯨ ꯊꯥꯅꯕ ꯇꯧꯈꯥꯏꯔꯤꯕꯅꯦ ꯍꯥꯏꯔꯤꯕꯗꯨ ꯃꯗꯨ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯕꯕꯥꯁꯤ ꯌꯨ ꯌꯥꯝꯅ ꯉꯥꯎꯏ, ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯕ ꯃꯤ ꯅꯠꯇꯦ ꯈꯟꯕꯗꯒꯤ ꯊꯑꯣꯏꯅ ꯈꯪꯉꯔꯣꯏ ꯍꯥꯏꯔꯝꯕꯅꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ "ꯑꯣ, ꯊꯥꯎꯔꯣ, ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯊꯕꯛꯇꯣ ꯈꯔ ꯀꯟꯅ ꯁꯨꯍꯧꯔꯣ, ꯅꯣꯡ ꯉꯥꯟꯈꯤꯕꯅ ꯍꯥꯟꯈ꯭ꯔꯅꯤ, ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯇꯨꯝꯅꯕ" ꯍꯥꯏꯔꯝꯃꯒ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯃꯇꯝ ꯑꯗꯨꯗ ꯈꯔ ꯑꯉꯛꯄ ꯃꯤ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯍꯧꯖꯤꯛꯇ ꯈꯪꯉꯦ ꯑꯩꯁꯨ ꯋꯥꯔꯤ ꯑꯁꯤꯗ꯫ ꯌꯨꯝ ꯍꯦꯛ ꯆꯪꯉꯛꯄꯗ ꯑꯕꯣꯛꯇꯁꯨ ꯕꯕꯥꯅ ꯌꯨ ꯉꯥꯎꯔꯤ, "ꯏꯃꯥ, ꯑꯩ ꯏꯪꯈꯣꯜ ꯀꯣꯏꯔꯨꯒꯦ, ꯌꯣꯝꯄꯥꯛ ꯄꯤꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯕꯣꯛꯅ "ꯀꯩꯅꯣ ꯑꯉꯥꯎꯕ, ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯔꯥꯏꯗ ꯌꯣꯝꯄꯥꯛ ꯇꯧꯔꯨꯗꯣꯔꯤꯒꯦ? ꯀꯅꯥꯅ ꯅꯨꯃꯤꯗꯥꯡꯗꯕꯨ ꯏꯪꯈꯣꯜ ꯀꯣꯏꯅꯒꯦ?" ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ "ꯃꯤꯗꯤ ꯍꯧꯖꯤꯛ ꯊꯣꯡꯒꯥꯟꯗ ꯏꯟꯁꯥꯡ ꯊꯥꯅꯕ ꯂꯩꯕꯥꯛ ꯀꯟꯅ ꯇꯍꯧꯔꯤ. ꯌꯨꯝ ꯑꯅꯧꯕ ꯍꯣꯡꯉꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯃꯥꯏꯕꯁꯤꯒꯤ ꯏꯃꯨꯡꯗꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯊꯣꯡꯒꯥꯟꯗꯣ ꯑꯂꯨ ꯊꯥꯅꯕ ꯂꯩꯕꯥꯛ ꯀꯟꯅ ꯇꯍꯧꯔꯤ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯄ ꯏꯆꯥꯅꯨꯄꯥ ꯑꯃ ꯍꯦꯛ ꯐꯪꯉꯨꯔꯦꯗꯅ ꯑꯩꯕꯨ꯫ "ꯂꯥꯛꯑꯣ, ꯏꯃꯥꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤ, ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯕ ꯊꯣꯔꯛꯀꯦ ꯇꯧꯔꯝꯃꯤꯅꯤ. ꯑꯗꯣ ꯅꯪ ꯍꯜꯂꯛꯑꯕꯅꯤꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯁꯤ. ꯏꯃꯥ ꯆꯥꯛ ꯊꯤꯗꯣꯔꯛꯑꯒꯦ, ꯅꯪꯒꯤ ꯆꯣꯏꯔꯣꯟꯗꯣ ꯏꯃꯥ ꯇꯥꯅꯤꯡꯗ꯭ꯔꯦ, ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ "ꯏꯃꯥ, ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤ. ꯃꯥꯏꯕꯗꯣ ꯃꯈꯣꯏ ꯊꯣꯡꯒꯥꯟꯗ ꯂꯩꯕꯥꯛ ꯀꯟꯅ ꯇꯍꯧꯔꯤ. ꯊꯥꯖꯗ꯭ꯔꯒ ꯏꯃꯥ ꯅꯪ ꯌꯦꯡꯉꯨꯆꯣ" ꯍꯥꯏꯗꯅ ꯕꯕꯥꯁꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯒ ꯑꯕꯣꯛꯇ ꯅꯤꯁꯥ ꯈꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯗꯥꯏꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯃꯃꯥꯡꯗ ꯇꯨꯔꯦꯟ ꯑꯗꯨꯗ ꯐꯨꯝꯈꯤꯕ ꯑꯁꯤꯕ ꯑꯉꯥꯡ ꯑꯗꯨ ꯀꯅꯥꯅꯣꯃꯅ ꯍꯣꯒꯥꯏꯔꯒ ꯂꯩꯔꯝꯂꯦ, ꯀꯔꯝꯕ ꯁꯥ ꯉꯥꯅꯅꯣ ꯍꯥꯏꯅꯔꯝꯃꯤ꯫ ꯁꯤꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯑꯁꯤꯕ ꯑꯉꯥꯡ ꯑꯗꯨ ꯐꯨꯝꯈꯤꯕ ꯃꯅꯥꯛ ꯑꯗꯥꯏꯗ ꯆꯪꯁꯜꯂꯨꯕꯗ ꯑꯉꯥꯡ ꯑꯁꯤꯕꯗꯣ ꯍꯥꯞꯈꯤꯕ ꯆꯐꯨ ꯑꯗꯨ ꯈꯛ ꯏꯍꯥꯡ ꯍꯥꯡꯅ ꯃꯅꯥꯛ ꯑꯗꯥꯏꯗ ꯇꯥꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯝꯂꯦ ꯄꯥꯎ ꯍꯦꯛ ꯇꯥꯕꯗ ꯃꯇꯝꯗꯨꯗ ꯑꯗꯥꯏꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃ ꯄꯣꯛꯅꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯕ ꯕꯕꯥꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯃꯥꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯕꯛ ꯑꯗꯨꯝ ꯆꯠꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯩꯔꯛ ꯑꯁꯤꯗ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯃꯅ ꯍꯦꯛ ꯀꯞꯄꯛꯄ ꯃꯈꯣꯜ ꯑꯃ ꯃꯌꯥꯝꯅ ꯇꯥꯕ ꯐꯪꯅꯔꯛꯈꯤ꯫ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯗꯨꯅ ꯍꯦꯛ ꯀꯞꯄꯛꯄꯒ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯂꯩꯔꯤꯕ ꯍꯨꯏꯁꯤꯡꯁꯨ ꯂꯣꯏꯅ ꯀꯞꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯕꯕꯥꯒꯤ ꯃꯌꯥꯝꯕ ꯑꯩꯈꯣꯏ ꯕꯕꯥꯆꯧꯁꯤ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯕꯕꯥꯆꯧꯅ ꯌꯨꯝꯗ ꯍꯜꯂꯛꯏꯕ ꯄꯨꯡꯐꯝ ꯃꯇꯝ ꯑꯗꯨꯁꯨ ꯄꯨꯡꯊꯦꯡ ꯊꯦꯡꯕ ꯃꯇꯝꯗꯤ ꯅꯠꯇ꯭ꯔꯤ, ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯨꯃꯤꯠꯄꯨ ꯍꯦꯛ ꯆꯪꯈ꯭ꯔꯕꯗꯤ ꯂꯩꯔꯛ ꯈꯨꯜꯂꯛ ꯑꯁꯤ ꯃꯤ ꯀꯌꯥ ꯏꯇꯥ ꯇꯥꯗꯕꯒ ꯑꯗꯨꯝ ꯄꯨꯡꯆꯤꯛ ꯍꯦꯛ ꯆꯤꯛꯑꯝꯃꯤ꯫ ꯕꯕꯥꯆꯧꯅ ꯂꯩꯔꯛ ꯑꯗꯨꯗꯒꯤ ꯌꯨꯝ ꯇꯝꯅ ꯁꯨꯝ ꯀꯨꯝꯃꯛꯄꯗ ꯂꯩꯔꯛ ꯃꯅꯨꯡꯂꯣꯝꯗ ꯑꯄꯤꯛꯄ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯀꯞꯄꯗꯨ ꯑꯗꯨꯝ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯆꯧꯒꯤ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯗꯤ ꯌꯨꯝꯗꯒ ꯀꯌꯥ ꯇꯣꯏꯅ ꯂꯥꯛꯇꯕꯒ ꯑꯁꯥꯏꯁꯤꯗꯤ ꯄꯨꯡꯑꯣꯟ ꯍꯦꯛ ꯑꯣꯜꯂꯝꯃꯤ꯫ ꯂꯩꯔꯛꯁꯤꯒꯤ ꯃꯈꯥ ꯊꯪꯕ ꯔꯣꯝꯁꯤꯗꯤ ꯃꯤꯕꯨ ꯑꯗꯨꯝ ꯐꯅꯕꯨ ꯇꯥꯔꯝꯃꯤ, ꯑꯗꯣ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯁꯤꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯗꯨꯅꯤ, ꯏꯁꯣꯡ ꯁꯣꯡꯅ ꯑꯗꯨꯝ ꯂꯩꯔꯝꯂꯤ, ꯑꯗꯨꯝ ꯍꯥꯃꯨ ꯍꯥꯏꯗꯨꯅꯤ꯫ ꯐꯔꯦ, ꯁꯨꯃꯥꯏꯅ ꯁ꯭ꯋꯥꯏꯗ ꯃꯤ ꯈꯔ ꯇꯥꯕ ꯍꯧꯔꯛꯄꯁꯤ ꯑꯗꯨꯒ ꯀꯅꯥꯒꯤ ꯑꯉꯥꯡ ꯑꯣꯏꯕꯖꯥꯠꯅꯣ ꯂꯩꯔꯛ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃ ꯁꯤꯗ ꯀꯞꯄꯤꯁꯤꯅ? ꯑꯩꯈꯣꯏ ꯌꯥꯏꯃꯁꯨ ꯍꯜꯂꯛꯑꯝꯈꯤꯔꯣꯏ ꯇꯧꯔꯤꯁꯤ, ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯊꯣꯔꯛꯏꯕꯁꯤ ꯃꯥ ꯎꯅꯒꯦ ꯊꯣꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯕꯕꯥꯆꯧꯅ ꯂꯩꯔꯛ ꯃꯅꯨꯡꯗ ꯁꯨꯝ ꯇꯞꯅ ꯆꯪꯁꯜꯂꯛꯄꯗ ꯂꯩꯔꯛꯇꯨꯒꯤ ꯍꯦꯛ ꯃꯌꯥꯏꯋꯥꯏꯗ ꯀꯣꯔꯐꯨ ꯑꯀꯥꯏꯕ ꯑꯃ ꯃꯈꯥꯗ ꯎꯞꯄꯒ ꯇꯥꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯉꯛꯂꯤꯕꯗꯤ ꯃꯗꯨꯒꯤ ꯀꯣꯔꯐꯨ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯑꯣꯏꯅ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯛꯄ ꯃꯈꯣꯟꯁꯤ ꯁꯨꯝ ꯅꯛꯁꯤꯜꯂꯛꯑꯀꯥꯟꯗ ꯇꯥꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯕꯕꯥꯆꯧꯁꯨ ꯉꯥꯏꯍꯥꯛ ꯃꯁꯥꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤ꯫ ꯀꯩꯅꯣ ꯑꯩꯅ ꯇꯥꯔꯤ ꯎꯔꯤꯁꯤꯕꯨ ꯃꯁꯤꯕꯨ ꯆꯨꯝꯗꯣꯔꯤꯕꯖꯥꯔꯅꯦ? ꯀꯣꯔꯐꯨ ꯃꯅꯨꯡ ꯑꯁꯤꯗꯒꯤꯕꯨ ꯑꯉꯥꯡ ꯀꯞꯄꯛꯄ ꯍꯧꯅꯕ꯭ꯔꯅꯦ? ꯑꯗꯣ ꯃꯈꯣꯜ ꯑꯁꯤꯗꯤ ꯀꯣꯔꯐꯨ ꯃꯅꯨꯡ ꯑꯁꯤꯗ ꯑꯉꯥꯡ ꯑꯃ ꯌꯥꯎꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯐꯔꯦ, ꯑꯁꯥꯏꯗ ꯆꯩꯒ ꯇꯥꯗꯕꯖꯥꯔꯥ? ꯑꯣ, ꯑꯁꯥꯏꯗ ꯆꯩ ꯃꯇꯦꯛ ꯑꯃꯗꯤ ꯇꯥꯔꯦ꯫ ꯃꯁꯤꯅ ꯀꯣꯔꯐꯨ ꯑꯁꯤ ꯂꯦꯡꯉꯒ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯕꯕꯥꯆꯧꯅ ꯀꯣꯔꯐꯨꯗꯨ ꯆꯩꯗꯨꯅ ꯀꯣꯛ ꯊꯤꯜꯂꯨꯕꯗ ꯉꯁꯥꯏ ꯎꯞꯊꯣꯛꯑꯝꯕ ꯀꯣꯔꯐꯨꯗꯨ ꯁꯠ ꯂꯥꯎꯅ ꯂꯣꯡꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯅꯨꯡꯗꯒꯤ ꯀꯩꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ, ꯍꯦꯛꯄꯤꯒꯨꯝꯕꯁꯨ ꯃꯥꯟꯕ ꯑꯃꯨꯕ ꯄꯣꯠꯁꯛ ꯑꯃ ꯃꯊꯛꯇ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯈꯠꯈꯤ ꯍꯥꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯁꯨꯛꯂꯕ ꯋꯥꯔꯛ, ꯋꯥ ꯃꯇꯣꯟꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯑꯃꯨꯛ ꯀꯞꯄꯛꯄ ꯃꯈꯣꯟꯁꯤ ꯕꯕꯥꯆꯧꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯕꯕꯥꯆꯧꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇꯗꯤ ꯂꯩꯕ ꯎꯔꯝꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯕꯕꯥꯆꯧꯁꯦ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯍꯩꯁ, ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ,
ꯊꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯗꯣ ꯃꯗꯨ ꯑꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯐꯔꯦ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯆꯪꯍꯧꯔꯒꯦ ꯍꯥꯏꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯨꯝ ꯌꯧꯅꯕ ꯀꯟꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯕꯕꯥꯆꯧꯅ ꯄꯥꯈꯠ ꯀꯟꯅ ꯆꯦꯜꯂꯛꯄꯗꯨꯗ ꯑꯕꯣꯛꯁꯤ ꯃꯨꯁꯤ ꯇꯧꯕ ꯃꯩ ꯑꯃꯒ ꯊꯣꯡꯒꯥꯟꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯃꯗꯨ ꯎꯔꯨꯕꯗ ꯕꯕꯥꯆꯧꯗꯤ ꯃꯁꯥꯗ ꯄꯨꯈꯪ ꯍꯦꯛ ꯈꯪꯈꯤ꯫ ꯀꯣꯟꯅꯗꯤ ꯑꯕꯣꯛ ꯑꯣꯏꯔꯝꯕꯗꯨꯗ ꯕꯕꯥꯆꯧꯅ ꯀꯩꯅꯣ ꯏꯃꯥ ꯅꯪꯗꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯕꯣꯛꯅ ꯑꯃꯨꯛ ꯇꯣꯝꯕ ꯅꯅꯥꯎ ꯌꯥꯏꯃ ꯉꯥꯏꯔꯤꯅꯤ ꯑꯩ꯫ ꯅꯪꯗꯤ ꯉꯜꯂꯤꯉꯩꯗ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯃꯝꯃꯒ ꯀꯩꯗꯧꯕꯒꯤ ꯂꯥꯛꯏꯅꯣ? ꯐꯔꯦ ꯂꯥꯛꯑꯕꯅꯤꯅ ꯏꯃꯨꯡꯗ ꯆꯪꯉꯝꯃꯨ꯫ ꯏꯃꯥ ꯅꯅꯥꯎ ꯌꯥꯏꯃꯗꯣ ꯂꯥꯛꯑꯒ ꯆꯪꯃꯤꯟꯅꯔꯛꯑꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯆꯧꯅ ꯑꯃꯨꯛ ꯏꯃꯥ ꯉꯥꯏꯍꯥꯛꯇꯪ ꯏꯃꯨꯡꯗ ꯆꯪꯉꯨꯈꯤꯁꯤ꯫ ꯑꯩ ꯏꯃꯥꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯪꯒꯗꯕ ꯂꯩ ꯂꯥꯛꯑꯣ ꯏꯃꯥ ꯆꯪꯉꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯕꯣꯛꯁꯨ ꯍꯣꯏ ꯐꯔꯦꯁꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯣꯔꯛꯑꯒꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯍꯥꯏꯗꯅ ꯕꯕꯥꯆꯧꯒ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯆꯧꯅ ꯑꯕꯣꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯩꯔꯛꯇ ꯇꯧꯔꯤꯁꯤꯕꯣ? ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯁꯥꯁꯦ ꯑꯀꯤꯕ ꯉꯥꯛꯇ ꯊꯦꯡꯅꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯛ ꯃꯇꯣꯟꯗꯒꯤ ꯌꯨꯝꯗ ꯆꯪꯉꯛꯄꯗ ꯑꯉꯥꯡ ꯃꯆꯥ ꯄꯣꯛꯇ ꯉꯥꯏꯔꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯂꯥꯡꯅ ꯀꯞꯄꯒ ꯑꯩꯁꯦ ꯑꯀꯤꯕ ꯄꯣꯛꯈ꯭ꯔꯦ꯫ ꯅꯠꯇꯦ ꯂꯩꯔꯛ ꯑꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯑꯕꯣꯛꯅ ꯑꯃꯨꯛ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯍꯟꯗꯛ ꯃꯔꯛꯁꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯕꯅꯤ꯫ ꯍꯥꯟꯅꯗꯤ ꯇꯧꯔꯝꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯤ ꯑꯃꯠꯇ ꯊꯣꯡꯒꯥꯜ ꯂꯥꯟꯅꯕ ꯉꯝꯗ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯆꯧꯅ ꯑꯃꯨꯛ ꯑꯗꯨꯒ ꯏꯃꯥ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯊꯣꯡꯒꯥꯟꯗ ꯐꯝꯃꯒ ꯎꯏꯔꯒ ꯂꯩꯔꯝꯃꯤꯗꯨꯅ? ꯌꯨ ꯉꯥꯎꯕ ꯃꯤꯗꯤ ꯂꯥꯏꯇꯤꯟ ꯆꯪꯗꯦ ꯍꯥꯏꯕꯅꯤ ꯏꯃꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯕꯣꯛꯅ ꯑꯃꯨꯛ ꯏꯃꯥꯅ ꯀꯤꯔꯤꯕꯗꯤ ꯅꯅꯥꯎꯗꯣ ꯂꯥꯏꯇꯤꯟ ꯊꯦꯡꯅꯅꯤ ꯀꯤꯕ ꯅꯠꯇꯦ, ꯃꯤ ꯑꯐꯠꯇꯕ ꯊꯦꯡꯅꯅꯤ ꯀꯤꯕꯅꯤ꯫ ꯅꯪꯅ ꯋꯥꯔꯤ ꯈꯪꯉꯔꯣꯏ ꯂꯩꯔꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤ ꯍꯣꯡꯉꯛꯄꯅ ꯅꯝꯅ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯐꯕ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯐꯔꯦꯁꯦ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯅꯅꯥꯎ ꯌꯥꯏꯃꯁꯨ ꯍꯜꯂꯛꯑꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯨꯈꯤꯒꯦ ꯑꯗꯨꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯅ ꯑꯕꯣꯛꯁꯦ ꯊꯣꯡꯒꯥꯟꯗ ꯕꯕꯥ ꯉꯥꯏꯕ ꯑꯃꯨꯛ ꯊꯣꯛꯈꯤ꯫ ꯑꯕꯣꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯕꯕꯥꯆꯧꯅꯁꯨ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯆꯥꯅꯨꯄꯥ ꯉꯥꯎꯁꯟꯅꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯤꯡꯈ꯭ꯔꯦꯗ ꯈꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯕꯕꯥꯁꯨ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯕꯕꯥ ꯍꯜꯂꯛꯄꯒ ꯕꯕꯥꯆꯧꯅꯁꯨ ꯕꯕꯥꯗ ꯈꯔ ꯉꯥꯡꯉꯝꯃꯤ꯫ ꯑꯗꯨꯛ ꯊꯦꯡꯅ ꯌꯨꯝꯗ ꯍꯜꯂꯛꯑꯕꯗꯤ ꯌꯥꯔꯔꯣꯏ, ꯈꯔ ꯉꯟꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ ꯉꯥꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯕꯕꯥꯆꯧꯅ ꯉꯁꯥꯏ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯔꯤꯉꯩ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯗꯤ ꯅꯣꯛꯊꯣꯔꯛꯈꯤ꯫ ꯕꯕꯥꯅ ꯅꯣꯛꯄꯗꯨ ꯎꯕꯗ ꯑꯕꯣꯛꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯉꯤ ꯍꯧꯖꯤꯛ ꯂꯩꯔꯛ ꯑꯁꯤꯗ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯕꯁꯤ? ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯪꯁꯨ ꯅꯌꯥꯝꯕꯗ ꯉꯁꯤ ꯊꯦꯡꯅꯔꯤꯁꯤ ꯅꯪꯉꯣꯟꯗꯁꯨ ꯅꯣꯡꯃꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯏꯃꯥ ꯑꯩꯗꯤ ꯃꯗꯨ ꯊꯦꯡꯅꯒꯦ ꯈꯜꯂꯛꯄꯁꯤ ꯀꯨꯏꯔꯕꯅꯤ, ꯑꯗꯣ ꯉꯁꯤꯐꯥꯎ ꯊꯦꯡꯅꯧ ꯌꯥꯗ꯭ꯔꯤꯁꯤꯅꯤ ꯈꯨꯝꯃꯛꯏ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯕꯕꯥꯆꯧꯗꯤ ꯑꯃꯨꯛ ꯊꯕꯛ ꯃꯐꯝꯗ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯒꯗꯤ ꯂꯩꯔꯛ ꯑꯁꯤ ꯇꯝꯅꯕꯗ ꯃꯤ ꯑꯃꯠꯇ ꯆꯠꯄ ꯉꯝꯅꯔꯝꯗꯦ꯫ ꯑꯉꯥꯡ ꯑꯃꯅ ꯁꯨꯝ ꯀꯞꯄꯒ ꯃꯤꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯀꯤꯔꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯂꯦꯞꯇꯅ ꯆꯠꯊꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤ ꯄꯨꯝꯕ ꯕꯕꯥꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯕꯣꯛꯁꯨ ꯀꯤꯔꯕ ꯃꯔꯛ ꯑꯁꯤꯗ ꯊꯣꯡꯒꯥꯟꯗ ꯊꯣꯛꯑꯒ ꯕꯕꯥ ꯍꯜꯂꯛꯇ꯭ꯔꯤꯐꯥꯎ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯕꯕꯥꯁꯦ ꯌꯨ ꯉꯥꯎꯔꯒ ꯂꯩꯔꯛ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯔꯤꯛꯁꯣꯗꯨ ꯊꯧꯗꯔꯛꯄꯗ ꯕꯕꯥꯒꯤ ꯔꯤꯛꯁꯣ ꯃꯅꯤꯡ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯀꯟꯅ ꯀꯞꯄꯛꯈꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯗꯤ ꯃꯗꯨ ꯄꯨꯝꯕ ꯇꯥꯁꯟꯅꯗꯕ ꯁꯥꯔꯒ ꯊꯣꯡꯒꯥꯟ ꯐꯥꯎ ꯃꯥꯒꯤ ꯔꯤꯛꯁꯣꯗꯨ ꯁꯨꯝ ꯊꯧꯗꯔꯛꯄꯗ ꯑꯕꯣꯛꯅꯗꯤ ꯕꯕꯥꯒꯤ ꯔꯤꯛꯁꯣ ꯃꯅꯤꯡꯗ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃ ꯐꯝꯃꯒ ꯂꯩꯕꯗꯨ ꯎꯔꯛꯈꯤ꯫ ꯃꯗꯨ ꯎꯔꯛꯄꯗꯒꯤ ꯑꯕꯣꯛꯅ ꯂꯥꯇꯦꯟꯒꯤ ꯆꯤꯃꯤꯗꯨ ꯍꯥꯏꯒꯠꯂꯒ ꯃꯩ ꯑꯗꯨꯒ ꯕꯕꯥꯒꯤ ꯔꯤꯛꯁꯣ ꯃꯅꯥꯛꯇ ꯆꯪꯁꯜꯂꯨꯕꯗ ꯑꯉꯛꯄ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯉꯁꯥꯏ ꯔꯤꯛꯁꯣ ꯃꯅꯤꯡꯗ ꯇꯣꯡꯉꯛꯈꯤꯕ ꯑꯀꯤꯕ ꯃꯁꯛ ꯑꯣꯏꯔꯕ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯗꯨ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯒ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯐꯝ ꯑꯗꯥꯏꯗ ꯑꯗꯨꯝ ꯃꯥꯡꯈꯤ꯫ ꯕꯕꯥꯗꯁꯨ ꯑꯕꯣꯛꯅ ꯍꯦ ꯉꯥꯎꯕ ꯅꯪꯗꯤ ꯀꯔꯤꯃꯠꯇ ꯈꯪꯉꯝꯃꯣꯏ, ꯏꯕꯥꯅꯤꯃꯛ ꯁꯤꯕ ꯇꯥꯔꯦ, ꯌꯨꯝꯗ ꯊꯨꯅ ꯆꯪꯍꯧꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯌꯨꯝ ꯃꯅꯨꯡꯗ ꯕꯕꯥꯒ ꯑꯕꯣꯛꯀ ꯄ꯭ꯔꯞ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯕꯣꯛꯅ ꯕꯕꯥꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯃ ꯅꯤꯡꯁꯤꯡꯉꯛꯄꯗꯒꯤ ꯂꯩꯔꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯔꯗ ꯋꯥꯔꯤ ꯑꯃ ꯁꯨꯝ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯅꯣꯡꯃ ꯏꯆꯥꯅꯨꯄꯥꯅ ꯊꯦꯡꯅ ꯍꯜꯂꯛꯄꯗ ꯃꯥꯏꯕ ꯑꯁꯤꯒꯤ ꯊꯣꯡꯒꯥꯟꯗ ꯀꯅꯥꯅꯣ ꯑꯃꯅ ꯂꯩꯕꯥꯛ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅꯁꯨ ꯑꯉꯥꯡ ꯑꯃ ꯀꯞꯄꯁꯤ ꯍꯧꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯌꯨꯝ ꯈꯔ ꯃꯥꯟꯅꯔꯒ ꯃꯥꯅ ꯑꯁꯥꯏꯗ ꯀꯔꯤ ꯐꯨꯡꯒꯦ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯏꯕꯗꯨꯒꯤ ꯊꯣꯡꯒꯥꯟꯗ ꯂꯩꯕꯥꯛ ꯇꯧꯈꯥꯏꯔꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯁꯤꯕꯗꯨ ꯃꯥꯏꯕꯗꯨꯅ ꯃꯥꯒꯤ ꯊꯣꯡꯒꯥꯟꯗ ꯃꯇꯠ ꯑꯃ ꯐꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯅꯁꯨ ꯃꯥꯏꯕꯗꯨ ꯐꯨꯕ ꯆꯩꯕ ꯇꯧꯕꯗꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯈꯤ꯫ ꯑꯉꯥꯡ ꯑꯁꯤꯕꯗꯨ ꯃꯆꯦꯠ ꯁꯦꯠꯂꯒ ꯂꯩꯔꯛ ꯑꯁꯤꯗ ꯑꯩꯅ ꯐꯨꯝꯖꯟꯈ꯭ꯔꯦ, ꯈꯔ ꯑꯃꯅ ꯑꯩꯒꯤ ꯊꯣꯡꯒꯥꯟꯗ ꯐꯨꯝꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨ ꯀꯧꯔꯒ ꯑꯩꯒꯤ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕꯗ ꯁꯤꯖꯤꯟꯅꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯅ ꯑꯉꯥꯡꯗꯨꯒꯤ ꯃꯆꯦꯠ ꯐꯨꯝꯈꯤꯕ ꯖꯒꯥꯗꯨ ꯃꯐꯝ ꯇꯥꯍꯜꯂꯒ ꯂꯣꯏꯅ ꯂꯧꯊꯣꯛꯑꯝꯃꯤ꯫
ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯥꯏꯕꯗꯨꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯔꯒ ꯇꯥꯟꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥꯏꯕꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯣꯡꯉꯛꯏꯕꯗꯨꯁꯨ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯃꯥꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯝꯃꯤꯕ ꯁꯨꯃꯥꯏꯅ ꯃꯐꯝꯗꯨꯗꯁꯨ ꯇꯧꯔꯨꯕꯗꯒꯤ ꯃꯌꯥꯝꯅ ꯐꯨꯔꯒ ꯇꯥꯜꯂꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯃꯥꯡꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯀꯞꯄꯝꯕꯗꯨ ꯐꯈꯤ꯫ ꯑꯣꯟꯅꯊꯪꯗ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯨ ꯅꯨꯄꯤ ꯊꯤꯅꯔꯛꯄ ꯑꯃꯗꯤ ꯕꯕꯥꯁꯨ ꯅꯨꯄꯤ ꯑꯃ ꯃꯌꯥꯝ ꯆꯪꯗꯅ ꯊꯤꯕꯤꯕꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯁꯤ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯑꯕꯣꯛꯇꯤ ꯉꯁꯤꯗꯒꯤ ꯆꯍꯤ 8ꯀꯤ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫